ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯇꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯈꯣꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯟꯖꯔꯝꯒꯦ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧꯗꯒꯤꯅ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ ꯐꯥꯎꯕ ꯑꯁꯤ ꯄꯥꯕꯨꯡ ꯑꯊꯣꯛꯄꯝ ꯆꯥꯎꯕꯅ ꯄꯤꯕꯤꯔꯛꯄ ꯄꯥꯎꯔꯧꯅꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ: ꯃꯤꯒꯤ ꯆꯩ ꯀꯥꯟꯒꯅꯨ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯅꯠꯇꯕ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ, ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯤꯇꯥꯔꯨꯅꯨ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ: ꯃꯥꯂꯦꯝ ꯂꯩꯃꯅ ꯂꯨꯝꯕ꯭ꯔꯥ, ꯄꯂꯦꯝ ꯏꯃꯥꯅ ꯃꯔꯨꯝꯃꯤ꯫ ꯅꯣꯡꯗꯣꯟ ꯀꯣꯔꯧꯅ ꯋꯥꯡꯕ꯭ꯔꯥ, ꯄꯟꯊꯧ ꯏꯄꯥꯅ ꯃꯋꯥꯡꯉꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯏꯄꯥꯅ ꯄꯨꯝꯅꯃꯛꯇꯒꯤ ꯃꯍꯦꯜꯂꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ: ꯁꯤꯔꯕꯁꯨ ꯃꯔꯨꯅ ꯌꯨꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯈꯝ ꯊꯦꯡꯅ ꯐꯠꯇꯕ ꯃꯤ ꯍꯤꯡꯂꯤꯉꯩꯗꯁꯨ ꯑꯃꯗꯤ ꯁꯤꯔꯒꯁꯨ ꯃꯤꯒꯤ ꯐꯠꯇꯅꯕ ꯁꯤꯜꯂꯝꯕ ꯃꯤ ꯍꯥꯏꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ: ꯈꯣꯡꯕꯥꯟ ꯃꯆꯥꯅ ꯃꯤ ꯂꯧꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯕꯛ ꯑꯗꯨ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯂꯩꯊꯣꯛꯎꯕ, ꯃꯃꯩꯗ ꯑꯀꯥꯏꯕ ꯂꯥꯛꯄ ꯍꯥꯏꯕꯅꯤ꯫ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯕꯗꯒꯤ ꯇꯨꯡꯗ ꯃꯥꯡꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯄ ꯍꯥꯏꯕꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ: ꯆꯐꯨ ꯎꯌꯥꯟꯗꯁꯨ ꯈꯦꯠꯅꯩ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯇꯝ ꯁꯥꯡꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯛꯂꯕꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯁꯨ ꯁꯥꯎꯅꯕ ꯃꯔꯥꯛꯏ꯫ ꯃꯇꯩ ꯃꯅꯥꯎ ꯅꯨꯡꯁꯤꯅ ꯆꯥꯟꯅ ꯆꯤꯟꯅꯅ ꯂꯩꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯈꯠꯅꯕ ꯁꯥꯎꯅꯕ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯑꯁꯤꯗꯤ ꯄꯥꯟꯊꯩꯅꯤ꯫ ꯌꯣꯡꯅ ꯇꯤꯟꯊ꯭ꯔꯣꯛ ꯄꯥꯏꯕ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯊꯕꯛ ꯑꯃ ꯇꯧꯕ, ꯊꯕꯛ ꯑꯗꯨ ꯇꯧꯕꯗ ꯌꯦꯡꯕꯗ ꯃꯤꯠ ꯅꯥꯕ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯎꯄꯥꯏ ꯂꯩꯇꯦ ꯒꯥꯔꯤꯋꯥꯂꯥ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯊꯕꯛ ꯐꯅ ꯁꯨꯅꯤꯡꯗꯨꯅꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯠꯇ꯭ꯔꯕꯗꯤ ꯊꯕꯛ ꯑꯗꯨ ꯅꯤꯡꯊꯤꯅ ꯇꯧꯕ ꯌꯥꯗꯦ ꯑꯃꯁꯨꯡ ꯈꯣꯏꯗꯧ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯂꯩ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯈꯔꯨꯡ ꯃꯐꯝ ꯆꯥꯗꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯇꯪ ꯇꯥꯅ ꯃꯐꯝ ꯑꯃꯗ ꯂꯩꯇꯕ, ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯊꯥꯡꯗꯣꯛ, ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯊꯥꯡꯖꯤꯟ ꯇꯧꯕ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯃꯀꯣꯛꯅ ꯆꯥꯔꯒ ꯃꯕꯨꯛꯅ ꯐꯥꯏꯕ ꯀꯔꯤꯅꯣ? ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯖꯗ꯭ꯔꯦ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗꯕꯅ ꯄꯥꯎꯈꯣꯡ ꯑꯁꯤ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ꯫ ꯀꯃꯦꯟ ꯄꯤꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯣꯡ ꯑꯁꯤ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯔꯨꯞ ꯑꯍꯨꯝꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯔꯧ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ pothafam@gmail.com ꯅꯠꯇ꯭ꯔꯒ ꯋꯥꯆꯞ ꯅꯝꯕꯔ 9863924445 ꯑꯁꯤꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯄꯥꯎꯔꯧ ꯄꯤꯕꯤꯔꯛꯄ ꯃꯇꯝꯗ ꯑꯥꯔꯊꯒ ꯂꯣꯏꯅꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯈꯣꯡ: ꯃꯅꯥꯇ ꯒꯨꯞꯇꯔꯦꯡ ꯃꯍꯩꯅ ꯑꯃꯤꯇ꯭ꯔ ꯀꯔꯤꯅꯣ? ꯄꯥꯎꯈꯣꯡ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ꯫ ꯃꯅꯥꯇ ꯒꯨꯞꯇꯔꯦꯡ ꯃꯍꯩꯅ ꯑꯃꯤꯇ꯭ꯔ ꯀꯔꯤꯅꯣ?
ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯔꯝꯃꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫